अहानबदा मरुवा पाव डिस्ट्रिक्ट अहुमदा नौना नोंमै कापनबगी थौदोक मरी लेनेना सीएम ना रिव्यू मीटिंग पांगथोखरे चीफ मिनिस्टर ना KJC की लुचिंग बसिंग गुवाहाटी दंगसी वारी साननबा बार्टोन तौखरे ड्रोन सप्लाई तौदुना लान तंबीबदा चेनबा फॉरेनर टरेट फाख्रबा मतुंग MHA ना नॉर्थ ईस्ट स्टेट सिंगदा अलर्ट थमख्रे ग्रुप अनि की मरक्ता नोंमै कापनबगी थौदोक यानिंगदबा उतुना नुपी सिंगना कैफुनदाइदा रैली चतख्रे चुराचांदपुर की खुल सिंगदा मई फंगदबा मोबाइल कनेक्शन लेटबदा कैश ओना नुंगनांगबा फोंदोखरे खरुमजरी ISCOM न्यूज मीटिंग ताबरी पुंगनमकपु निशिता इरेंगबमना ताराम नोकचरी हौजिक पुंजासगी ओबे पाव मियामदा संदोंग पिजरी Ngarang Ukrul Kangpokpi amasung Tamenglong district singda Kuki militant sing amasung Tangkhul Naga village volunteer ani gi marakta nongmei kapnabagi thodok sing Ukrul amasung Kangpokpi district da thokibaga loinena Tamenglong district ki Nungba police station na konba new Kaifundai da lalholum NSN IM amasung JDUF ki cadre sing gi marakta nongmei kapnabagi thodok sing thoktuna Khunja sing mipaina ba pokhan khibagi thodok sing chief minister Yumnam Khemchana ngarang mantri pukri da Anova Secretariat Complex chair lauduna security situation review tawkhre hari official gi oiba paw amagi matung inna chief minister na chair lauduna pangthokhiba security review meeting aduda chief secretary PK Goyal DGP Rajib Singh amashung security advisor Kuldip Singh na saruk yaduna hauzik Manipur gi oiriba security ki pibam sing review tawkhibaga loinena state asida santi amasung tangdu leitaba hanjillaknaba paikhat payaba thabak sing paikhatnabagi damak wa khana khi hairi pangthokiba review meeting asida mari leinana chief minister na mahaki extra thagat propose amada pangthokhiba review meeting aduda administration amasung governance ka mari leinaba thabak thoram singi matangda kupna khanaduna lengak asina responsive governance ama thamduna miyamgi yaifanaba thabak thoram sing paikhatnaba thamliba pandam sing mapung phana paikhatpa amadi state asida santi gi mapangal kangkhatpa hannaba tangdu leitaba purakpa amasung ahenba chawkhat thorang singi thabak paikhatnabagi matangda khana naina khi hairi meeting asina makhatana ngarang ayuk pung 9 rom tarakpada Tamenglong district ki Tausem subdivision gi Tausem police station na konba National Highway 37 Imphal Zirivam lambi manak nakpada Lalholub Jelarong United Front JDUF amasung National Socialist Council of Nagaland Ishak Muiva NSN IM anigi marakta akanba maongda pung amarom nongmei kapnabagi thodok thoktuna khunja sing aki akhang nanghanduna khun thadoktuna chanakhiba Imphal district ki Lamlai police station na konba Pukhau Uyok Chingda Maitei Khunja singna Singyan bachatpada Kuki militant singna nongmei kaptuna talakhibagi thodok Ukrul gi sina kaithel Tangkhul Naga Khulda Kuki militant singna rocket propel granite RPG amashung nongmei kaptuna attack tawrakhibagi thodok singi matanga hauzik security measures sing oina mafam sing asida chathaba yaba security forces singi operation kansinnabagi matangda su khanakhi hairi
Manipur State Chahi Amaram President's Rule Thamluraba Matung Yumnam Khemchan Singna Luchingba BJP gi Anauba Lengak Asina State Asida Tungkoiba Santi Amasung Tangdu Leitaba Puraknabagi Khongthang Ama Oina Lengak Asina Ahanba Oina Kuki Jo Council gi Luchingba Sing Santi gi Wari ngasi sananabagi Guwahati da Langnaba Barton Pikre Hari Chief Minister Yumnam Khemchan Singna State Government ki Mahut Sinduna Nalenthang Telen Secretary to the Chief Minister of Manipur gi Khutangda ngarang official oina Kuki Jo Council gi Chairman Henlian Thang Thangleta message thaki hairi Amaromda Thazabayaba Pau amagi matung inna ngasi CM Khemchan ga loinana Guwahati da wari sanana bagi damak KJ sigi Mihut Singh ngarang Churachandpur dagi Mizoram da Khongsan Kre amadi hariba KJ sigi team asi ngasi Guwahati da thunglaraba yai hairi KJSigi Luchingba Singda government asinat thakiba invitation aduda maru oina Manipur da ingtappa amadi mahosaki punsida halaknabagidamak Kuki Jo Council gi chairman amasung atay member singa loinana khananainaba pami haina fongdokhi hairi Tha asigi tarahumdoida Delhi, Kolkata amasung Lucknow gi international airport singdagi American national ama yauna Ukrainian national taruk India gi border state oidiba Mizoram fauduna Myanmar da leibag asigi armed ethnic group singda foreign country da saba land sizinaba drone sing supply tawduna land tambi haibagi maralda Indian security na faduna National Investigative Agency NIA da Tizinba Hokraba Matung Ministry of Home Affairs MHA na Myanmar ga tainana leriba border state sing Manipur, Mizoram amasung Nagaland state sing da alert thamduna state sing asigi mari leinaba administration sing da state asida changlakliba foreigner singi mathakta kupna monitor tawnaba khanghalakre hairi official gi oiba pau amagi matung inna tha asigi tarahumdoida American macha Matthew Aaron Van Dyke Ukraine gi citizen Taret Hurva Pedro Slivyak Tarash Ivan Sukmanovaks gi Stefan Kip Marian Honcharuk Maxim Amasung Kamin Kis Victor Delhi Kolkata Amasung Lucknow gi international airport singdagi Indian security forces singna India gi border state oriba Mizoram fauduna Myanmar da lal horiba khutlai paiva ethnic group singda khutsu khulai drone warfare method singi training pirui haina maralda phakibani Tungda faraba foreign national sing asigi mathakta NIA na investigation chathaba matamda makhoising asi leibag asigi security da chauna threat tawduna India gi mathakta lan horiba North East ki insurgent group sing dasu makhoi gi oiba support sing piramba yabagi oithokpa leibana investigating agency asina makhoi gi mathakta India gi mayokta lan horiba insurgency group sing da mateng pangbra haibagi matangda thizinba hokre hairi Agency asina thizinba matamda inkumza lisinganiga kunmari dagi hauduna North East ki hariba state sing asida foreigner sing lam koibagi mingda state sing asi pawraba matung Myanmar da chatlambagi paw sing khangba ngamle hairi foreigner sing asina laklamba matam adu reason ashida akanba maongda violence thoklingai manungdani hairi agency asigi investigation da chingnaba foreign emergency network sing Myanmar da operate tawriba insurgent singa mari leinei haiba khangba ngamle hairi agency asina Kuki Chin amasung Manipur amadi Mizoram da operate tawba insurgent group singa link leinabani haiba American insurgency anigi mathakta investigation chathari makhoi singi marakta handakta fakiba American national Matthew Aaron Van Dyke su amani hairi Union Ministry of Home Affairs na Manipur, Mizoram amasung Nagaland state ki administration singda state sing asida changlakliba foreigner shingi mathakta kupna senaduna foreigner shingi thabak thoram sing foreigner regional registration office FRRO ga pau faungaduna tangai fadrabadi makhoigi mathakta legal action sing laukhatnaba khanghankiba leikre masigi mathakta ministry asina state ahum asida chatnariba protected area permit PAP suspend tawnaba khanghan khibasu leikre haina source asina fongdorakli
Ngarang ayu pung nipan rom tarakpa matamda amadi anirak suba oina ngarang numit yungba matungda Tamenglong district ki Tausem subdivision ki manung chenba Kaimai police station na konba National Highway 37 Imphal Ziribam lambi ki manak nakna leiba New Kaifundai Khulda Lalhoglukda Dazilyarong United Front JDUF amasung National Socialist Council of Nagalim Ishak Muiva ani ki marakta akanba maongda nongmay kapna kibagi tawdoksing adubu akanba maongda yaningda Fongdokladuna Rongmei Lu Fyom Goinanglong Luigrin na Sinduna Kaifundai Khulsingi Nupi Singh National Highway Ashida Thoraktuna Miyamgi Oiba Rally Amachat Kre Santi Oina Chatkiba Nupi Singi Kongchat Aduda Kongjang Loishingna Jalyarong area asida asigumba nongmay kapnaba amasung hingshagi thawdoksing thawkhan biganu haiduna we want peace between two brothers amashung no fighting between brothers haiba kholaw kaya lauduna chatki ngarang JDUF amasung NSN IM anigi marakta New Kaifundai da nongmay kapna bagi thawdok aduna maram oiraga manak nakpada leiba khunjasing ikaiba Akiba poktuna safagadaba mafamsingda lanjenaki amaromda nongmay kapna bagi thawdok aduda mi asok apanyaw bagi paudi leite Hiramasiga mari leina police station na case sing register tawkre hari ngarang New Kaifundai manakta thokiba nongmay kapna bagi thawdok sing aduna maram oiraga National Highway 37 Imphal Ziribam lambi gi Imphal romdagi lakpa gari sing police amashung Central Security Forces singna civilong khulda khamduna thamki tungda ngasi ayuk state amasung Central Security Forces na lambi asida clearance sing piraba matung khamduna thamkiba gari sing adu thadorakhi hairi Digital S ni hairiba matam asida Manipur gi kha ithang thangba Myanmar ga tainana leiriba Churachandpur district ki manung hanjin mafam singna mai phangdaba mobile connectivity sing leitaba maramna khunja sing mai thanabagi damak solar power da mateng lauduna leiri hairi Cookie Students Organization KSO Churachandpur District ki team amana district asigi manung hanjin bakhul singda inspection chatpa matamda khudong chada basing asi thengnarakibani haina Cookie gi mahairoi loop asigi President Minlal Gangtena fongdorakibani Mahakna hai Indo-Myanmar border gi Imphal River manak nakna khundariba Gunlui amasung El Khaukul Khul Singh asida hauzik phauba electricity fangdaba amasung mobile connection ningthina leitri hairi KSO na khomjinba data amagi matung innasu Sangai Kot subdivision gi khul taruk Saishom G Gamfaujol Selsi Haupijang T Kanan amasung S Gelbung dasu mai amasung mobile connection fangdri hairi hariba khulsing asida infrastructure singi award apa na pik thale haiba information asi loop asigi be a harbinger of change in societal development haiba timda pangthokiba assembly da khangba ngamkhibani hairi Hiramasiga mari leinana government ki mari leinaba authority singna hariba khul sing asida electricity amasung mobile connectivity singi khudong chaba piduna khunja sing maru oina khul sing asigi mahiroi singna thengnariba khudong chada basing asi kokhannabagi damak haina fongdorakli Islam Dharma ki oina yamna maru oina Idul Fitr gi kumhai ngasi state asida Islam Dharma chatpa mitei Muslim amashung Muslim singna harau tayamna pangthokli Idul Fitr kumhai asi Islam Dharma chatpa Muslim singna tha amachupna chara henduna taibang alana pirakhiba taibang sinthagi matung ina numit asina miyoiba maselda nungshiba thazanaba amasung nungaina hingminabagi wakhalon adu uthoktuna leikai amadi khungang singda leiriba masajid sing asengba wakhalon galoinena mapumabu khurumlaba matung imung manung amasung sagai natai mioi singaloinena singda ngamzaba mathel lukoi sing langduna harau tayamna chak saminaduna nungai harauba nungaina leiminabana kumhai asi pangthokpagi mapum oiba thoram amani
Amaramda Islam lining chadpa Musalman singna mapugi pauktak matung inna tha ama chupna roza heluraba matungda mahosagi chatna kanglonda hanjillakpada pangthokpa Idul Fitr Festival of Breaking Fast kumsi chahi ing kumza isinganiga kuntaruki oina ngasi thangza numit March ki tang kun mathoida pangthokadawriba asida Manipur gi miyamda thoidok hendokna Islam lining chatpa Musalman singda kwakta Municipal Council gi caretaker chairperson Minarzana Yaifa Pausal Pizadi Haina Khangba kanbagi amata ngairaba khudam oiriba Ramjan tha mapung phana Roza henduna mapugi yathang injai haiba utkraba matungda pangthokadawriba kumhai asina lakpada iraipak asida tangdu leitaba hena chaukhatba maikaida mangzen thaba jati bizati khaidaba nungsi chanaba punsi ama lakpa oirasanu haina mapugi maphamda thawni zabaga loinana Yaifa Pausal asi pizari Aram Kaurangba kaya khangduna Roza hen kibagum kumhai asigi numitasu mapugi yathang mapan landana amaga nungshi chanaba fongdok minaba awa ana puminaba samas ama semgat minarasi haina leibak miyamda apel tarakli Sazibu no mapanbaga mari lainana chahigi oiba laitin khoirambagi thaugai ga loinana lining thau lam ahingba meritorious award sing lanthokpagi thauram kainauda leiba lam ahingba lampakta lining thau lam ahingba thaugal lupna sinduna pangthokre thauram adu ayuk tagi hauraga mafam kayadagi miyamna lining thau lam ahingbagi masai kolda athen pot kattuna amadi laitin khoiramki loinana nungthilgi talakta lam ahingbagi lampakta meritorious award sing yenthokpagi thoram chethaki award yenthokpagi thoram aduda wangkhem ashigi MLA amadi CLP leader gi K Megachandra Singh lining thau kam ahingba thaugalup kainaugi president W Homeshwar Oinam Ashigi ex MLA L Radhikeshwar Singh Kakching ACG ex MLA Y Shurjendra Singh IAS while Katigi editor Hemanta Kumar Ningombam MITC UTC CAU Imphal coordinator Amadi PI nodal official ICAR IIOR Professor Dhokchom Ravindra Singh, UNLF ki Secretary Defense Naurem Ratan Eliash Loya, Social Activist Lamyanba Ibu, KSA President Seram Hamjit, Desham ki President Oinam Romesh, EMS ki President Longjam Thonglen Maitena, Maru Oiba Mithunglen Singh Oina Sarukyaki, Tharamgi Manungchana, Panchayat Level HSLC exam 2025 ki manasing Nambol AC ki manung chana leiba school singda tamba lamdam madongi mahairoi yankhaini thoi International amadi national level gi sport sanaroi taruk amadi excellence award oina Doctor of Philosophy degree 2026 ki mana Dr. Namai Krakpung Pramoda khutsinaki Tharongga mari lainana Hemanta Kumar Ningombam na phongdokhibada culture hainasi mayamna khanabada pung yaiba isai sakpa asigumba khak ayambana khanaraga leire adubu culture haibasi miyoibana hek pokpadagina hek siba phawbada chatliba chatna kanglon mayam asi culture ni culture asidasu laira tanaba culture amadi ina khunaba culture ani khak lei Aikogi ipai pu singna aikoi asi ina khunabagi culture ama tambirami adubu ngasidi aikoina madu kauthoklaga laira tanabagi culture da oina chathaduna leire haiki Loinana ke Megachandra phongdokhibada chahi asigi oina asigumba lai khoiramduna mapuda nizaba asida hauzik iramdam asibu tangdu leitaduna leiriba lan asi loishinduna ingchikna lamdam ama purakpa oirashanu matam amada ekoina ekoigi chatnabi amadi sajibu no mapanbada chairaubagi tangai phadana adu kauthokloi adubu ngasidi masigi kanaba adu hena ngasigi mirol singna khangnarai haiki Culture si yamna akoina swaida khanaba nathagana amada akoigi khunai sida khanari si pung yeiba jagoi swaba adagidi isai sakpa pena khongba aduga akoigi laigi thabak thoram tawbu mayam si oina akoina culture si swaida oina lawebako
अदो आइना हाजिदोइसिदि कल्चर असि यांगुजानि करिनो हागदि आइना हेक पोकपदगिना सिब फावि खोंसत्ता लोइनरिबा सनबि मयामसे मसि कल्चर नेबको अदो कल्चर दा कमाइ तोगेबु लाइरबगी कल्चर हाइबम लई अदुगा इना खुननब कल्चर हाइबम लई कल्चर अनि नि कोला कोइने हाइदुजे अमना कमाइ तोगेबु लाइर तारनब कल्चर हाइबमा अदुगा अतोपा अमना अखोइ कमाइ तोने इना खुनगदगी हाइब कल्चर अमा अनि खक लई कल्चर से अखोइ की लाइओइ खरब अहल लमन मयाम सिना अखोइ से कमाइ तोगेबु इना खुनबा ओइननबा इना खुननबगी कल्चर अमा तबिरमेबा अदुगी कल्चर दो इना खुनबगी कल्चर दो अखोइ न ngasi लोइना काउथोए अदुगा लाइर तारनबगी कल्चर हाक तौरगा लैरे सिन ai हाइदुइसे 59 Mountain Brigade Lakoipat Bisnupurgi Brigade Sachin Mahadiki Miding Makada Ningthokong Higher Secondary School da Lamdam Madongi Miyam Relief Camp del Lanjin Aduna Leihaliba IDP Singh Amadi Mahairu Yauna Mioi Chahumgi Mathakta Lemna Laying Batanatana Hidak Lang Thaksu Lemna Pibagi Integrated Multi-Speciality Camp Ama Pangthokre Camp Aduda Maharashtra Dagi Haithoi Singh Thoirabat Dr. Kun Amadi Bisnupur District Hospital gi Dr. Amadi Staff Singna Saruk Yaduna Medicine, Gynecology, Dermatology, Pediatrics, Orthopedics na chingba Specialist Dr. Singna Hiram Asida Naraba Anaba Patient Singh Lemna Layenki Amadi Hidak Langthak Kaya Lemna Piki Multi-speciality ke madugi manung chana district asigi Deputy Commissioner Puza Elangbamna masamak laktuna free medical camp adu yengsin ki loinana mahakna camp asibu sinbiru raba 59 Mountain Brigadier Sachin Mahadikpu Thagat pa Fongdok Lakhi Amadi Makhatana District Asida Asigumba Free Medical Camp Sing Sinbi Rakna Basu Haiki Loinena District Administration gi Maikai Dagisu Angamba Mateng Pangjagani Haina Fongdoki Loinena Camp Aduda Mateng Pangliba Doctors na Shing DC na Laying Lengyan Yandana Pukning Thagat Pagaloina na Ikai Kumnaba Utki Makatarak pada sana bagi pau pizari. UNACO School na sinduna inkumza lisingani ga kunmari dagi hauraga chatharakliba UNACO Cup ki ahumsuba edition chatliba tha sigi taratare tagi hauduna akampata lairiba SEYO hockey sanabungda team tarukna sarukyaduna chatharakpagi ngasi sanakhiba match amada Maira Basikhongna MPSC Manipur Police pu goal tarukka anida maithiba pikre match asi mai pakraba Mairagi goal sing adu K Sanjitna Panjal ani and Janjena goal ahum T8 Stephen na goal ama chanki tournament asigi ngasi sanakhiba match amada YCCIC Kontha Ahalub amadi K8SC Khongman na goal ani chanaduna draw oiki chatharakliba tournament asigi hayeng ahanba match oina YCCIC Kontha Ahalub amadi SEYO Singzamai Khetri Lekaina sanaragani anishuba match TWC Tabungkhog amadi MPSC Manipur Police na sanaragani Kakching Tabam Ajit Kumar Sharma amadi mahaki imung manungna mapung oiduna Yai School Kangkhut na yumbu oiraga ngasidagi hauduna Gopal Dev Kangkhutta Tim Nipana Saruk Yaraga Group ani khaiduna ahum suba Kakching Tabam Kunjabi Sharma amadi Kumari K Amita Devi Memorial Kendra Wise Kang Tournament haudokre Tournament asi haudokpagi thauramda Texas ki Joint Commissioner Yumnam Indra Kumar Amadi Yai School Kangkhut ki President Laimayum Brazamanina Athobi Mithunglen Singh Oiki Tournament asi hawdopagi sanakhiba friendly match ta Yai School Kangkhut na Gopal Dev Kangkhut pu Panjal Nipan ga tareta maithiba pikre Loshilak pada maruba pao mo na pizari.
District ahumda nauna nongmai kapna bagi thaudok ka mari leinana CM na review meeting pangthokre. Chief Minister na ke agency ki luchingba sing Guwahati da ngasi wari sananaba barton tawkre. Drone supply tawduna lan tambibada chenaba foreigner taret fakraba matung MHA na Northeast State singda alert thamkre. Group ani ki marakta nomai kapna bagi thaudok yaningdaba utuna nupi singna kaifundai da rally chatkre. Amasung Churachandpur ki khul singda mai fangdaba mobile connection laitabada KSO na nungnangba fongdorakli. Pungja si phawagi ISCOM news na sandok chaba pau matang asida lezari meeting tabiri pumnamakpu amukahana kurumzari.